ꯊꯧꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ, ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥ MLA ꯁꯤꯡ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 6ꯗꯒꯤ ꯍꯧꯗꯨꯅ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ, ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥ MLA ꯁꯤꯡ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯅꯕ ꯑꯃꯗꯤ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯌꯥꯗꯅ ꯂꯩꯔꯝꯕ ꯑꯗꯨ ꯍꯌꯦꯡ ꯑꯣꯛꯇꯣꯕꯔ 15 ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯃꯩꯇꯩ, ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥ MLA ꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯀꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ, ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩ MLA ꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯊꯒꯗꯧꯔꯤꯕ ꯐꯣꯔꯃꯦꯜ ꯇꯣꯛ ꯑꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯊꯧꯃꯤ ꯑꯣꯏꯗꯨꯅ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯂꯩꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯇꯤꯡ ꯑꯁꯤꯗ ꯃꯩꯇꯩ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯤꯅꯤꯁꯇꯔ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯔꯖꯤꯠ, ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯁꯥꯐꯝ ꯔꯟꯖꯠ, ꯃꯤꯅꯤꯁꯇꯔ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔ, ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯩꯇ꯭ꯌꯚꯠꯇ, MLA KS ꯏꯕꯣꯝꯆꯥ, MLA ꯊꯣꯛꯆꯣꯝ ꯔꯥꯙꯦꯁ꯭ꯌꯥꯝ, MLA KS ꯔꯘꯨꯃꯅꯤ, MLA ꯇꯣꯡꯕ꯭ꯔꯥꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯌꯥꯎꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLA ꯁꯤꯡꯒꯤ ꯃꯔꯛꯇ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯁꯨ ꯉꯁꯤ ꯗꯤꯜꯂꯤꯒꯤꯗꯃꯛꯇ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯅꯤꯁꯇꯔ ꯂꯦꯞꯄꯥꯎ ꯍꯥꯎꯀꯤꯞ ꯄꯥꯎꯂꯦꯟꯂꯥꯟ ꯍꯥꯎꯀꯤꯞ, MLA ꯍꯥꯎꯈꯣꯟꯂꯦꯠ ꯀꯤꯞꯒꯦꯟ ꯑꯃꯁꯨꯡ ꯅꯥꯒꯥ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯅꯤꯁꯇꯔ ꯑꯋꯣꯡꯕꯣꯡ ꯅꯨꯃꯥꯏ, MLA ꯑꯦꯜ ꯗꯤꯡꯈꯣ, MLA ꯔꯥꯝ ꯃꯨꯏꯕ ꯌꯥꯎꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯏꯔꯥꯡ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯁꯥꯟꯅꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯑꯍꯥꯟꯕ ꯁꯛꯀ ꯑꯣꯟꯁꯤꯟꯅꯗꯨꯅ ꯁꯥꯕ ꯋꯥꯔꯤ ꯑꯣꯏꯒꯗꯧꯔꯤ꯫ ꯍꯌꯦꯡ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯇꯤꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯀꯨꯀꯤ, ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥ MLA ꯁꯤꯡ ꯑꯁꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯆꯦꯄꯥꯎ ꯑꯃꯗꯤ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯏꯟꯚꯥꯏꯠ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ MLA ꯈꯔꯗꯤ ꯃꯤꯇꯤꯡ ꯑꯁꯤꯒꯤꯗꯃꯛ ꯉꯔꯥꯡꯗꯒꯤ ꯗꯤꯜꯂꯤ ꯌꯧꯅꯈ꯭ꯔꯦ꯫ MLA ꯃꯤꯅꯤꯁꯇꯔ ꯈꯔꯗꯤ ꯉꯁꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯥ 19 ꯁꯨꯔꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤ 200ꯒꯤ ꯃꯊꯛꯇ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤꯕ ꯃꯊꯛꯇ ꯃꯤꯑꯣꯏ 70,000 ꯍꯦꯟꯅ ꯃꯌꯨꯝ ꯃꯀꯩ ꯃꯥꯡ ꯇꯥꯛꯈꯤꯕ ꯑꯃꯗꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯌꯥꯝ ꯑꯃꯗꯤ ꯀꯔꯕꯥꯔꯋꯥꯂꯥꯁꯤꯡꯗꯒꯤ ꯁꯦꯜ ꯈꯥꯏꯕꯗ ꯆꯦꯟꯅꯕ KCP Nong ꯗ꯭ꯔꯦꯡ ꯈꯣꯝꯕꯒꯤ ꯒ꯭ꯔꯨꯞꯀꯤ ꯃꯤꯑꯣꯏ 3 ꯐꯥꯒꯠꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯂꯥꯡꯒꯣꯜ ꯒꯦꯝ ꯚꯤꯂꯦꯖ ꯖꯣꯟ 3ꯒꯤ ꯑꯦꯔꯤꯌꯥꯗ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛ ꯑꯃꯗꯤ ꯗꯨꯀꯥꯟꯁꯤꯡꯕꯨꯗ ꯀꯌꯥꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯆꯦꯟꯅꯕ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ KCP Nong ꯗ꯭ꯔꯦꯡ ꯈꯣꯝꯕ ꯒ꯭ꯔꯨꯞꯀꯤ ꯃꯤꯑꯣꯏ 3 ꯒꯥꯔꯤ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯀꯣꯟꯅꯅ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯈꯣꯏꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯁꯤꯖꯤꯟꯅꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯇꯣꯌꯣꯇꯥ ꯐꯣꯔꯆꯨꯅꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN06LA7346 ꯑꯃ ꯐꯥꯒꯠꯈꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯒꯥꯔꯤ 5ꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠꯁꯤꯡ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯂꯣꯏꯅꯅ ꯑꯉꯧꯕ ꯃꯆꯨꯒꯤ Hyundai ꯀꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN01NAG8516 ꯔꯣꯌꯦꯜ ꯏꯟꯐꯤꯜꯗ ꯑꯃꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ 7.65 mmꯒꯤ ꯃꯔꯨ ꯀꯣꯟꯅꯕ ꯃꯦꯒꯥꯖꯤꯟ ꯑꯃ ꯑꯃꯗꯤ ꯄꯤꯁꯇꯣꯜ ꯑꯃ, ꯕ꯭ꯔꯥꯖꯤꯜꯅ ꯄꯨꯊꯣꯛꯄ ꯐꯣꯔꯀꯥꯁ ꯇꯥꯎꯔꯁꯀꯤ ꯄꯤꯁꯇꯣꯜ ꯑꯃ, ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯗꯤ ꯀꯦꯃꯣꯐ꯭ꯂꯥꯖꯀꯤ ꯌꯨꯅꯤꯐꯣꯔꯝ ꯈꯔꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫